ꯃꯁꯤꯗꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯅ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃꯈꯛꯀꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯁꯤ ꯔꯣꯕꯔꯠ ꯖꯦꯃꯦꯀꯤꯁꯀꯤ ꯗꯥꯏꯔꯦꯛꯁꯟ ꯃꯈꯥꯗ TriStar ꯄꯤꯛꯆꯔꯅ ꯄꯨꯊꯣꯛꯄ ꯑꯃꯦꯔꯤꯀꯟ 3D biological drama film adventurous biography thriller ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30, 2015ꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯋꯥꯛ꯫ ꯗ ꯋꯥꯛ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯁꯦꯇꯦꯂꯥꯏꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯕꯦꯁꯠ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯠꯁ 2016ꯁꯨ ꯐꯪꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯅ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 7.3% ꯔꯦꯇꯤꯡ ꯐꯪꯈꯤ꯫ Rotten Tomatoesꯇꯅ 83% ꯐꯪꯈꯤ ꯑꯃꯁꯨꯡ Google ꯌꯨꯖꯔꯁꯤꯡꯅ 86% ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯝꯕꯗ $35 to $45 million ꯆꯪꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤꯅ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯇꯥꯟꯈꯤꯕ $61.2 million ꯇꯥꯟꯈꯤ꯫ ꯗ ꯋꯥꯛ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯀꯦꯔꯦꯛꯇꯔ ꯈꯔ ꯄꯟꯖꯔꯕꯗ ꯐꯤꯂꯤꯞ ꯄꯦꯆꯤꯠꯀꯤ ꯁꯛꯇꯝꯗ ꯖꯣꯁꯦꯐ ꯒꯣꯔꯗꯣꯟ, ꯑꯦꯅꯤ ꯑꯦꯂꯦꯛꯁꯀꯤ ꯁꯛꯇꯝꯗ ꯀꯦꯂꯣꯞ ꯂꯤꯕꯣꯟ, ꯄꯥꯄꯥ ꯔꯨꯗꯤꯒꯤ ꯁꯛꯇꯝꯗ ꯕꯦꯟ ꯀꯤꯡꯁꯂꯤ꯫ ꯗ ꯋꯥꯛ ꯍꯥꯏꯔꯤꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯁꯤ ꯆꯍꯤ 14ꯇ ꯉꯥꯏꯔꯤꯕ ꯐ꯭ꯔꯦꯟꯆ ꯍꯥꯏꯋꯦꯌꯔ ꯑꯥꯔꯇꯤꯁꯠ ꯐꯤꯂꯤꯞ ꯄꯦꯆꯤꯠꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯕꯦꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯦꯔꯤꯀꯟ 3D biographical drama film ꯗ ꯋꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯆꯍꯤ 9ꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯁꯔꯀꯁ ꯎꯠꯄ ꯀꯥꯡꯕꯨ ꯈꯔ ꯂꯥꯛꯏ꯫ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯔꯀꯁ ꯌꯦꯡꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯁꯔꯀꯁ ꯌꯦꯡꯕ ꯃꯇꯝꯗ ꯑꯋꯥꯡꯕ ꯄꯣꯁꯁꯤꯡꯁꯤꯗ ꯊꯧꯔꯤ ꯇꯤꯡꯉꯒ ꯈꯣꯡꯅ ꯊꯧꯔꯤ ꯃꯊꯛꯇꯨꯗ ꯆꯠꯄ ꯀꯌꯥ ꯑꯃ ꯎꯏ꯫ ꯍꯥꯏꯔꯤꯕꯗꯣ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝ ꯈꯧꯔꯥꯡꯅ ꯊꯧꯔꯤ ꯃꯊꯛꯇ ꯆꯠꯄꯁꯦ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ 2ꯗ ꯃꯥꯅ ꯊꯧꯔꯤ 3-4 ꯀꯤꯁꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯄ ꯇꯝꯃꯝꯃꯤ꯫ ꯑꯍꯥꯟꯕꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯧꯔꯤ 4-5 ꯇꯤꯡꯂꯒ ꯊꯧꯔꯤꯒꯤ ꯃꯊꯛꯇꯨꯗ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯇꯝꯃꯝꯃꯤ꯫ ꯊꯧꯔꯤ 4 ꯄꯨꯂꯞ ꯇꯤꯡꯉꯒ ꯆꯠꯄ ꯍꯧꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯧꯔꯤ 3, ꯑꯗꯨꯗꯒꯤ 2 ꯑꯃꯁꯨꯡ ꯊꯧꯔꯤ 1ꯗ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯇꯝꯃꯝꯃꯤ, ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯨꯡꯄꯥꯝ ꯄꯥꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯃꯥꯅ ꯁꯔꯀꯁꯀꯤ ꯖꯣꯀꯔ ꯑꯣꯏꯅ ꯎꯕ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯈꯧꯔꯥꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯊꯧꯔꯤ ꯃꯊꯛꯇ ꯆꯠꯄ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯔꯀꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯔꯀꯁ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯤꯁꯤꯡꯁꯤꯅ ꯆꯠꯄ ꯃꯐꯝꯗꯨꯗ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯦ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗꯦ, ꯄꯥꯄꯥ ꯔꯨꯗꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯄꯥ ꯔꯨꯗꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯤꯂꯤꯞꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯍꯔꯗ ꯊꯧꯔꯤ ꯃꯊꯛꯇ ꯆꯠꯄ ꯇꯝꯃꯝꯕ ꯑꯉꯥꯡ ꯑꯗꯣ ꯄꯥꯄꯥ ꯔꯨꯗꯤꯅꯤ꯫ ꯄꯥꯄꯥ ꯔꯨꯗꯤꯅ ꯀꯧꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯤꯂꯤꯞ ꯈꯪꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯄꯥ ꯔꯨꯗꯤꯅ ꯃꯍꯥꯛꯄꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯑꯆꯧꯕ ꯕꯣꯛꯁ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯒ ꯇꯨꯁꯟꯈꯤ꯫ ꯕꯣꯛꯁꯇꯨ ꯃꯅꯨꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯈꯛ ꯇꯥꯔꯛꯏ꯫ ꯕꯣꯛꯁꯇꯨꯗꯒꯤ ꯇꯥꯔꯛꯄ ꯄꯣꯠꯆꯩ ꯑꯃꯅꯤꯇꯪ ꯃꯥꯅ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯁꯔꯀꯁꯇ ꯇꯧꯕ ꯃꯇꯥꯒꯨꯝ ꯖꯒ꯭ꯂꯤꯡ ꯇꯧꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯖꯒ꯭ꯂꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯄꯥ ꯔꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯄꯥ ꯔꯨꯗꯤꯅ ꯐꯤꯂꯤꯞꯄꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯄꯥ ꯔꯨꯗꯤꯒ ꯐꯤꯂꯤꯞꯀ ꯃꯥꯏ ꯆꯥꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯄꯥ ꯔꯨꯗꯤꯅ ꯐꯤꯂꯤꯞꯄꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯃꯄꯥꯅ ꯐꯤꯂꯤꯞꯄꯨꯁꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯪꯅ ꯁꯔꯀꯁꯇ ꯖꯣꯀꯔ ꯑꯣꯏꯔꯛꯄꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯤꯂꯤꯞꯇꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯗꯣ ꯁꯔꯀꯁꯀꯤ ꯖꯣꯀꯔ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯕꯤꯔꯒꯁꯨ ꯃꯍꯥꯛꯅ ꯈꯟꯖꯕꯗꯤ ꯃꯍꯥꯛꯁꯦ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯑꯃ ꯁꯣꯏꯗꯅ ꯅꯣꯡꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ
Philipna tongan tongan sorokta mahakna haijaba kharada uchare haraga sen tanjaba hauki. Philipsna mahaki mathau ama oina artist ama oina lambida thori tingaga chatpa masi uraga babu mayamna khuba khuduna mahaki damakta sengi mating pi tobu masi aina yadaba ama oibana maram ore haraga Philip kayarak police ubada chendaba yaramde. Amoromda Philipna somda lambida mahaki haijaba singdu ul ingaida mataida nupi masa amasung gitar khongle haraga babu mayambu uning jingchana ba honaki. Adubu Philip ki mong matau mahaki circus ki mong matau uba matamda mayam punama nupi ki isai to tabagi mahutta Philip somda onchalaga mahaki tawriba mong matau odo yengki. Aduda nupi aduna mongonda sauraga ngasigi laiba babuk ase aigi damakdani adubu aingoda kanamta onsalakide nangonda onsalakibase ngasi ai pamde haiduna nupi macha aduna Philipta ngangi. Madu tabada Philip su thawai nungairamde aduga nupi aduda yanaba ma porakki. Philip na nupi aduda haiki phare adudi aina aigi so utpa numitta nang shida isai saklarnu aduga nangna isai sakpa numittana ai mafam sida aigi haijabi aigi thauri da chatpise ularoige haiba animakto yanaba ma poraknai. Hariba nupi asigi mamingna Eni kawi. Philip na Eni da harami nang aiga yu thakpa chapmina ba yabra haiba matamda Eni na yaramdi. Tobu Philip na Eni da amkosu hai nang aiga yu thakpa chapmina ba yaragati nang isai sakpa mafam amatada aina aigi thauri chatpi se kedongsu ulloi. No mama Philips na mahaki thauri chatpadu ulingaida anga macha amana mamonda mithai ama pirai. Hariba mithai ru charu matamda Philips do ya kana chiklami. Mahakna numit ado yado namandara manak nakpa dentist amata chatlami. Mahaki yado yengba lakpa dentist adugi table gi manakta mahakna magazine ama khak urami. Magazine adu paraga yenglum matamda picture makha yelami. Hariba picture adudi Twin Towers World Trade Center ki picture ma oirami. Hariba Twin Towers haibase prithvi khwari wangba tower aman. Masi tower asibu aikoino World Trade Center hanasu khangni. Mahakna tuminna hariba piece adu segairaga mahaki pocket hapchalami. Aduga mahakna khalli nomatra nomati hariba Twin Tower anisigi marakta thauri tingaga ai shoida chatkani haibase mahaki manglan ama oiki. Mahakna Eni ka pullaga mahaki manglan gi maramda mangonda su kupna ligi. Philip na Eni da harami mayamna aibu angawba hairagasu aina soida nomatra nomati World Trade Center Twin Tower asida thauri tingaga soidana chatkani masi aigi manglani. Eni nasu Philip ki wahai ase taba matamda mahako support torami. Asumna tapna Eni ga Philips ka khangnarakpa hawi aduga Eni na mai college ki manakta thauri tingbiri haraga mahakpu thauri chatpagi practice su tohalami. Noma ma Philips na practice tawringaida mafam aduda nupa amakak laami. Hariba nupa ado Jean Louis kawi mahakse photographer aman. Philips na thauri kaba dugi photo kaya ama hariba photographer duna laurami amasung Philips na photographer aduda mahaki manglan ki maramda su wari lirami. Mahakna harami prithivida aibu hayeng phawa ningchingduna lehaugadaba World Trade Center prithvi ki khwaide wangba World Trade Center Twin Tower hana khangnariba sida thauri tingaga chatpa habase aiki manglani. Masi tabada photographer nasu mangonda aisu nangi thabak aduda support tawba pami haina hairami. Philip na mangonda harami hoi numit adugi photo kapa ki thawdokto nangna oibi yai. Asumna wari sanaringaida mahakna tinglamba chatlamba thauri ado ikang khangudana tatlakki. Asumna thauri tatlaka tarakpa matamda photographer aduna mangonda hai numit adugi thawdokto nangi punsigi khwaidagi khudong thiba aroiba thawdo habasu oikiba yai. Aduna nangna maru ina tamgadabadi thauri se matau karamna chekshinna chetna pungadage habase khangba haiba ama darkar yamna oi. Maram asina photographer aduga Philip adugana Papa Rudy bu amuka hana thiba horaki. Mamangda Papa Rudy na Philip abu anga oringaidagi yumde tanthori kibani adubu mahakna laaga Papa Rudy da haijai. Papa Rudy thauri ado chekshinna chetna kibado tamba pami.
Papa Rudina Philip ki wafam adu taba matamda mana khumei aina hariba sigi thabak ase tamnaba honabada aigi punsi tangkhai ma loikhrabani aina di nangonda sigi thabak ase yam laina di tambira roi madu tabada Philip na hari Papa Rudi ai adomgi tobimal oina ai shoidana paisa pigani madu tabada Papa Rudi na Philip abu ayaba pire haraga magi team da join to honki tapna Philip na magi team da join to matungda thori chection na kiba amasung awang ba thori da chatpado tamba hoki Papa Rudi na hariba thori da chatpado nungaina bagi damakta amasung kidana bagi damakta mana awang ba upambi da amasung makhada ising leba mafamda mana thori adu tingi haraga chatpa tambirami adubu ising aduda tongan ba nga phaba singsina magi mong aduda lakna birami lakna badu tapa matamda ikhang khangutuna Philips adu pukri aduda tasenki madudagi amu Philips na makoi adwaida leiba ariba building awangba building anigi marakta ngasagi photographer aduga pulle haraga makoina mafam aduda thori tingaga maya mamangda chatpa hawi tobutu hariba thabak ase aina yadaba thabak oibana maram oy haraga police na mabu phakirami aduga nongalaga ma police na phaba amusung hariba building aduda kabado khabar aduda phongki mahak thawayam nongramde mahak afawba artist am oina tobu pami ba thabak adugi damakta mayamna mabu thagat kadra haraga ma police na phaba se masigi damakta khallaga ma asuki matik thawai nongai kiramde hariba khabar dumakta asai Philip na uramba Twin Tower ki photo su yorami adu urama tungda mahaki mangla na ningsingla aga adudagi hauna mahase New York ta na chatki mahana New York ki World Trade Center prithvi ki khwaida wangba tower ase kaba ki mangla na se mangphawna bagi damakta hotnaba hauki matam ase August ki tang 3 1974 matamni matam ase Twin Tower saba loitri mahana World Trade Center manakta jangsalagi yenu matamda asuki mati ma ngaklami maramdi matam adugi khwaidagi wangba tower habato World Trade Center na oirami mahakna Twin Tower mathata kakhalaga building amadagi maike amamda yenglaga mana khalami ai mafam ase building ani sida aina soidana thori tingaga ai atuba matamda chatlagani madubu khwaidai luriba thabakti wangkhraba lapna lekraba tower ani ki maraktuda thori matau karamna tingani habase achauba matha saba thabak ma oirami maramdi mafam ase nungsichu yam kana sitpa mafam amani maduna maram ore haraga mana amuka na Papa Rudi manakta chatle haraga matau karamna mafam sida thori tingadabano habdo hanglami amasung Papa Rudi na mangonda kupna thori tingbagi maramda habirami maruta natna mabu tamanbada changkiba paisa khutima Philip na Papa Rudi da pikhipodo Papa Rudi na magi tawjaningba magi hona jaba uraga magna paisa su loinam hantokpiram adubu khwaide luriba thapakti tower amada thori achobado mataw kam tingani masi khaluba matamda makoi matha yam sarami adubu ngasagi photographer amana magi mamanaba ma purai Jeff ko ba mamanaba hariba mamanaba duna hai aina aigi tenjei amagi matengna tense sana kaplera hairaga hana apaba tara amakak hana lanthoaga kinaba honasi hariba tara apaba duki matengna achoba tara singdo pusilaga kisangadabani harba misak aduna tenjei adu kaplaga su khudam oina mayam mamangda utlami haujikti Philips aduna magi thabak adu mai pakni habda thajarami amasung haujik magi thabak ki damakta mi marina mapu full support tawre Philip ki manglan adu mangphawna banumi adu August ki tang 3 1974 da lepami Philips na haiba thabak ki damakta masa se sasinaba architect sarga World Trade Center manungda changami amasung kadaida karam mafamda security sing phamba ga ase man kupna thigalami maramdi tower ki mathak phawa makone tongan equipments kayama khusu khulai kayama amasung thori achoba kayama pukhat kadab laibanina masi hana thigataba yaramdi adugi matungina Philips na khudimok thigala matungda makhoi gi numi ado lepki noma ikhang khanguduna
Philipsna World Trade Center manungda changaga security singi maramda thikanaba honabada mafam aduda Berry kauba nupa amasu mahakpu hanadiki khangba nupa misak amasu mafamda thengnei Berry na mahaki thabak aduda fazana mateng tawge haina mauna thajar birammi hojikti makhoi mission gi damakta mi mari manga surabarina Philips su kiba leitana thabak ado pathoke haina chapchaba lepe mission ado kam matau karamna mai paangani haina makhoi mari manga pulap famlaga tana minei amasung makhoi adugi damakta tongan ba khusukula leigadaba waki toki leigadaba kaya amado makhoi loinamak sem saba amamam torka loisalami tapna makhoi mayamna lepa numit adu yausalai August ki tang taru 1974 hariba numit asida nungdangda hariba makhoi khusukulai kudimakto tower amagi mathakta loina pukhatkadaba numit oirami aduga ayuki tang taret haibati August ki tang taret 1974 da Philips ki manglan oriba Twin Tower da thori tingaga chatpa haibdo magi manglan ado mangphauna ba numit haibdo tapna naksilaki tobu Philips su khangami aina khajitang shoiba haibase aigi punsi loiba numini adu oramaksu magi manglan sitadi mangphauna raga ai sirasu sige haina chapchaba lepam Philip asugumba wakhan sida nungdang kaya amatu mangam kite mang hairami numit ase mai pangi haiba taragadi ayuki pung tarit phau manung sida ai mafam sido hana yaudaba yade habase makhalami aduga nungdang haugatlaga magi thabak to pangthoknabagi damukta chatpa hauki masida khwari chawna mateng pangi badi Twin Tower da thabak tu tawduna leiramliba Berina makhoi gi team adu ani tona khaidoki team amana Philips ka loinana tower amada kaki team amana atopa tower da kaki maramdi tower animak thori tingaga punchan base tongan ba tower da tawba ma darkar oibanina nungdang athengba amambada tower amadagi ngasai hainakhiba matungina tenjai do kapki amasung tenjai adu makhoina phanglaba matungda tapna thori achaw ado tingba hoki nungdang chupa ama makhoina sem saba lola matungda thori tingbada mai paki ayu nganna Philips aduna hariba thori du chatnabagi damakta magi fijol do setba hoki maramdi ma khangami aina ngasi setlaga chatoriba numit ase masi magi aroiba numit oikibasu yai adubu mahaki puri adu mana heklit ke tawbaga nungsit kana humakpadagi makhara taki mahaki puri aduna taki bada mahak yam saurami adu arabasu makna khalami ai ngasi ki numit asida Twin Tower World Trade Center ase masi ani gi tower ani si maraksida thori tingaga lairibasida ai sungsoi soidana chattaba yade ai ki manglan ase ngasi mangphauna tapa yade habase magi chapchaba wakhalon ama oiram tapna Philips na hairiba thori aduda chatpa horammi mahana khalami aina chahi kaya ama mangphauna ke hena khalamba thawdok ase ngasi di ai mangphauna ba taraba hena wakhan nungaina tapna tower ani gi marak tingliba thori aduda chatpa horammi mahana chatpa hoba matamda makhada magi photographer maru aduna chatliba mipum kudimakta mahana yengo ada chatliba mi si hairaga Newpum Kutimakna Matata Chaliba Philips Yeng Bahorami Mayamna Naktana Yakatokna Newpum Kutimakna Yeng Bahorami Philips na tapna chatlaga mahak tower amadagi tower amada yoraki mahak na tower amagi maton yorapada wakhan asukimati nungarami amasung thawi mathata phamduna mahak se momon noktuna ai ngasidi aina khalambam mangado mangphaunari haina wakhan khandun leirami mahagna amuk onthoaga maike amuromgi tower de yingma tamda magi wakhanda tower aduna magu amuka halako hariba matagum mahagna amuka halaga tower romduda amuku so chatki mahagna sum tapna chana taradugi maya yoroko matamda mahagna makhada su yingtharami ngahtang lepaga amuku su phammi amuku su hippi tongan ba kanamtana tawbadi lairadana khalubada phawwaraba kaya ama mahakna taradugi mayayda leiraga tawrami aduga amuka mahakna tower abagi manakta yoksalpa matamda police kharana mahakpu phanabagi damakta ngaidun leirami mahakna police adu uba matamda amukusu tung onto e hairaga
ꯇꯋꯔ ꯑꯗꯨꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯇꯔꯥꯗꯨꯒꯤ ꯃꯊꯛꯇ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯇꯋꯔ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯅꯛꯁꯜꯂꯒ ꯀꯨꯝꯊꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯍꯦꯟꯀꯐ ꯇꯧꯈꯤ꯫ ꯃꯔꯝꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯇꯧꯕ ꯊꯕꯛ ꯑꯁꯦ ꯑꯥꯏꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝꯅ ꯄꯨꯂꯤꯁꯁꯤꯡꯅ ꯐꯤꯂꯤꯞꯄꯨ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯔꯦ ꯍꯥꯏꯔꯒ ꯃꯈꯥꯗ ꯄꯨꯊꯈꯤꯕ ꯃꯇꯝꯗꯗꯤ ꯚꯥꯕꯣꯛ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕꯗꯣ ꯑꯁꯨꯝ ꯎꯔꯒ ꯂꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯑꯣꯏꯅ ꯈꯨꯕꯥꯛ ꯈꯨꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯛꯄ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤ ꯇꯁꯦꯡꯅꯃꯛ ꯊꯧꯅꯥ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯊꯕꯛꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯅꯪ ꯌꯥꯝꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯅ ꯐꯤꯂꯤꯞ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄ꯭ꯔꯦꯁꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯐꯣꯇꯣ ꯀꯥꯞꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯍꯧꯈꯤ꯫ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯀꯤꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯊꯧꯔꯤ ꯀꯤꯅꯤꯡꯕ ꯃꯐꯝꯗ ꯀꯤꯔꯒ ꯆꯠꯄꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯐꯤꯂꯤꯞꯅ ꯈꯨꯝꯃꯝꯃꯤ꯫ ꯀꯣꯔꯠꯅ ꯐꯤꯂꯤꯞꯇ ꯔꯥꯏ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯔꯥꯏ ꯑꯗꯨꯗꯤ ꯅꯪꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯊꯧꯔꯤ ꯇꯤꯡꯉꯒ ꯊꯧꯔꯤꯗ ꯀꯥꯕꯗꯣ ꯑꯉꯥꯡ ꯃꯆꯥꯗ ꯇꯝꯕꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯔꯥꯏꯁꯦ ꯇꯥꯕ ꯃꯇꯝꯗ ꯐꯤꯂꯤꯞꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯐꯤꯂꯤꯞꯁ ꯑꯁꯦ ꯑꯐꯥꯎꯕ ꯊꯧꯔꯤ ꯆꯠꯄꯒꯤ ꯇ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯃꯤꯟꯅꯈꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯁꯥꯕꯗ ꯌꯥꯎꯈꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯁꯦ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯥꯁ ꯑꯁꯤ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯑꯦꯅꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯗ ꯆꯪꯉꯛꯄ ꯊꯣꯛꯄꯁꯦ ꯅꯪ ꯐ꯭ꯔꯤꯗ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯁ ꯑꯃꯁꯨ ꯐꯤꯂꯤꯞꯁꯇ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯤꯟꯅꯈꯤ꯫ ꯐꯤꯂꯤꯞꯁ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩꯅ ꯃꯍꯥꯛꯄꯨ ꯂꯩꯇꯦꯡꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗ ꯋꯥꯛ ꯍꯥꯏꯕ 2015ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯗ ꯋꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯥꯛꯄꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯇꯥꯔꯒꯗꯤ, ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯥꯏꯊꯤꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯗ ꯋꯥꯛ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗ ꯋꯥꯛ ꯍꯥꯏꯕ 2015ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯑꯃꯦꯔꯤꯀꯟ 3D ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯐꯤꯜꯝ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯇꯣꯞꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯦ꯫